Ngarangsi ikhang kangaudana Jammu Kashmir gi manung chana leiba miyu kya amana yamna pamna koiba chanaba tourist destination ama oiriba Pahalgam hairiba mafam asida tourist miyu kya ama leiringaida terrorist singi maikaidagi chatharakhiba attack ta yamdrabada hauji fawbgi oina miyu kunga taruk laikhidaba amasung atopa miyu kya amasu aso apan nangduna leibagi oiba thawdo ama laikre hairiba thawdo asi hek thokhibagi India gi oina leiriba India sinba thungna miyu kya amasung media housing asida topic asigi matangda leppa leitana coverage tawnari hanba tanari Thawdo asi hek thokibaga ngasi asi India gi Union Home Minister oiriba Amit hairiba mafam adumaktuda chattuna laikhidroba miyosing aduda ikai kumnaba ullaba matung aduda thawdo aduda chenariba miyosing adugi mathakta action lawkhatnabagi damakta mafam aduda chattuna security review meeting pangthoktuna aduki matik yamlaba lanmising thaduna hairiba miyosing adubu thihanbagi oiba thabak thawngsing yamna kana paikhatli Nakalamuromda Indian Prime Minister oiriba Visuguru oire hairiba India asigi maru biluchingbo oiriba Prime Minister Narendra Modi gi maikaidagisu thawdo aduda chenaba miyosing adu lemna tharoi haiduna mahaki Twitter da phongdorakre aduga India gi oina terrorism gi mathakta chatharakliba lan asi kaidonungda lepa lairoi chapchana thengnagani haiba wafam asi phongdokre masiga loina hauzik Prime Minister Narendra Modi asi international tour da hauzik Saudi Arabia da chattuna leiribani adubu thawdo asi thokraba matungda mahaki tour adubu cancel tawduna India da halakpagi oiba wafam leiri khudingmakpu anogba video amada amukka hana taram noksiri ngasigi video asida ngarang thokiba Pahalgam gi oiba yamna tamthiba micham miyoi sing hatibagi oiba thawdo madugi oiba lakliba reaction amasung India gi oina haujiki oina oirakliba fibam sing asigi matangda khara yengbinasi Ihan hanbada Jammu Kashmir gi manung chanba Pahalgam hairiba tourist destination asi four-wheeler amasung gari achoba singda lambi gi khutangda chatpa ngamdaba chingda khongna kaduna trekking tawduna minute nifurom chattuna leiba yamna fajai hainaba miyu kya amagi maikeidagi yamna pamna chanaba tourist destination amakagni hairiba mafam asida yamdrabada miyu lising aniromdi ngarangi numit asida tinki hairi aduki matik yamlaba tourist sing aduna hairiba mafam aduda vacation magi camping tawba lakpana camping tawduna mahusagi oiba fajaba aduda haraukta yamna leiringai gi mikup aduda ikhang khangaudana khulai paiba miyoi mari manga laklaba matungda mafam aduda koiba lakliba mahusagi fajaba yengba lakliba vacation yawba lakliba khulai paijadaba miyosing aduda khulai paiduna lakliba miyosing adugi maikeidagi yamna kanba attack chataduna miyoi kunga taruk sikibani miyoi kunga taruk laikidraba matungda atopa miyoi kaya amasu hauju fawbagi oina aso open nangduna leibagi oiba wafum kaya amasu leiri chatharkiba attack adu TRF haiba the resistant force haiba kangbu amagi maikeidiki makoina chathabani haiduna social media da claim torupagi oiba wafum sing leiri ngarangi oiba thawdo aduda Kudongtiba nangkraba thawai thakraba miyoi adugi ibung manung amasung khangna chanaba punna chapinnaruba hingauba miyoi singi maikeidagi victim oihoriba sing adugi maikeidagi makoigi oiba wafum kya ama phongdorakli makoina phongdorakliba wafam sing adu media house kya amagi maikeidagi hanba tanaduna magi oiba wafam kya ama phongdoktuna ngasi fawbada prime time oina headline oina pungchai saiduna leiri Thawdo asigi matangda victim oihoraba miyoi singi maikeidagi phongdorakiba report sing Maruwaina mahaki mapuroiba hatlaba matungda nupi adu thamlamduna Narendra Modi India gi Prime Minister asida tamlucho haiba wafum ama phongdoklami haibagi oiba report asina pungninalli maduda sunattana ngarang satharkiba attack aduda lakliba musing adugi maikeidagi religion yengduna karamba furupki miyoino karamba religion chatpa miyoino haibadu khandoklaba matungda hali haibagi oiba wafam sing asi phongdoknaduna ngasi fawbada news sing channel sing asida chalairi amasung yengliba mainland India gi miyo kiyamagi maikeidagi su yamna kanna debate tawri khulai paiduna lakliba miyosing adugi maikeidagi selakliba khangrau adu fawo chingchaduna yenglaba matungda religion confirm tawraba matungda khanduna hali haibagi oiba pawdam kiyama sauji yamna kanna phongdoknari Thawdo asi hek thokibaga Indian government ki amasung makogi oina leiriba official singi maikeidagi yamna tuna rek tawduna wafum kaya ama phongdorakre Ihan anbada India gi Prime Minister oiriba Narendra Modi asi hauji mahaki oina foreign tour gi oina chatpa khongtasing adugi manungda Saudi Arabia da leiribani adubut Pahalgam gi oina thokliba thawdo asi thokraba matungda yamna tuna mafam adudagi press briefing pirba matungda amasung social media da Twitter gi X gi khutangda thawdo asigi matangda nungaitaba yaningdaba phongdoktuna India gi oina leiriba terrorism gi mathakta chathariba lanfam asi kaidawnungda handokloi haiba wafam asi phongdokraba matungda maki khongset adu mafung fana loisindringaida India tamna halakre
ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯑꯣꯏꯕ ꯖꯔꯅꯤ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯐꯥꯎꯕ ꯐꯥꯎꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯚꯔ ꯇꯧꯅꯔꯤ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯄꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯁꯤꯁꯨ ꯉꯔꯥꯡ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯄꯍꯜꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯉꯔꯥꯡ ꯍꯦꯛ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯃꯤꯂꯤꯇꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯖꯃꯨ ꯀꯥꯁꯃꯤꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯑꯦꯛ ꯑꯃꯈꯛꯇ ꯃꯤꯆꯝꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯃꯔꯨꯑꯣꯏꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯂꯩꯕꯅꯣ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯗꯟꯗꯤꯁꯤꯡ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯀꯤꯁꯇꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯃꯤꯔꯗꯒꯤ ꯍꯧꯔꯒ ꯅꯥꯒꯥꯂꯦꯟ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯅꯤ ꯄꯥꯀꯤꯁꯇꯥꯟꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯄꯟꯗꯨꯅ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯕꯂꯣꯆꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯔꯛꯈꯤꯕ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯦꯟ ꯍꯥꯏꯖꯦꯛ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯅꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯄꯍꯜꯒꯥꯝꯒꯤ ꯑꯣꯏꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯂꯣꯝꯗ ꯆꯠꯂꯒ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯍꯤ ꯑꯅꯤꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯏꯔꯥꯡ ꯑꯃ ꯅꯪꯗꯨꯅ ꯂꯩꯔꯤ ꯉꯔꯥꯡ ꯄꯍꯜꯒꯥꯝꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯀꯣꯚꯔ ꯇꯧꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯆꯝꯁꯤꯡꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯑꯀꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯍꯟꯖꯤꯟ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯨꯅ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯨ ꯐꯣꯔꯦꯟ ꯇꯨꯔ ꯀꯌꯥ ꯑꯃ ꯆꯠꯄ ꯇꯥꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯁꯨ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕ ꯎꯕ ꯐꯪꯗꯅ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯉꯔꯥꯡꯒꯤ ꯑꯣꯏꯕ ꯄꯍꯜꯒꯥꯝꯒꯤ ꯑꯣꯏꯕ ꯇꯝꯊꯤꯔꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯤꯕ ꯑꯦꯛꯁꯟꯁꯤꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯎꯅꯔꯤꯕꯅꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯁꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯅꯤꯡꯁꯤꯡꯗꯕꯒꯨം ꯇꯧꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯔꯦꯛ ꯇꯧꯔꯛꯄꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯖꯁꯇꯤꯁ ꯐꯪꯍꯟꯒꯗꯧꯔꯤꯕꯒꯦ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯌꯥꯅꯤꯡꯗꯦ ꯀꯅꯥꯃꯠꯇꯅ ꯄꯦꯟꯐꯝ ꯊꯣꯛꯇꯦ ꯃꯤꯆꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯣ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯍꯟꯖꯤꯟ ꯅꯪꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤꯅꯤ